Mamangda Imphal East District ki subdivision ama oina leirakhiba aduga haujikna mapung phaba Revenue District ama oiraba JIRIBAM da Kuki khulai paiba khutpu kharana sorok atingbi khunawdagi soibam Sarat Kumar Singh kauba masagi chahi 65 ram suraba nupa ama lambidagi pharaga pukhraga mangakta thangna lelaga mihathina hatlaga mulargaon khungi nala amada hundoklaga thanambadagi matam kuina santi oina leirakpa JIRIBAM district ta haujik nahunana irang asi lakpa haure mihathina hatpi khraba soibam Sarat Kumar hariba misak asi usato khasya punjida leiba masagi ingkholda pan makhong yaluraga halakpada Phaiton village haibadi Kuki gi village manaktagi Kuki singna phakhibani pan makhong yan machatpada mahakki loinabi amasung machanupa su yaukhibani mahakki loinabi amasung machanupana gari macha amada mang tharaga laklaga Sarat Kumar na matungda bike amada halakpani masigi matung mayumda lakmantre haina phone tawrubada switch off leirambadagi chingnaduna mahakki loinabi aduna miyam khomlaga thibada Mularagon village ki nala amada asib hakjang oina phangkhibani mahakki bike amasung mahakna tunglamba sendal adu Phaiton village manakta leirambadagi mahak mafam adudagi pharaga puraga Phaiton village dagi kilometer mariga manga chatlaga leiba Mularagon village ki nalad hatlaga fundoklambani THOUDOK adu thokraba matungda JIRIBAM district ki district administration na JIRIBAM district apunmagi oina CRPC gi section 144 gi makhada athingba hukum chalaibaga loinana security gi akanba thabak thoram kaya masu lokhat khre misi asigi matungda thoklakpa THOUDOK singda mi siba amasung sokpa amata yaudaba taraga su yumdi phanayamna mai chakre mamang chahi gi megi tang ahumdagi haurakhiba Kuki gi lana sida Surachanpur Kangpokpi Tengnopal Imphal East Imphal West Bisnupur Thoubal amasung Kakchinggi district ta apunbida yum 5,000 rom mai thadokhrabani amasung laisang amadi search yauna daramagi oiba mafam samrigi mathakta tumkhrabani ing 2016 gi December gi thada Imphal East district gi khaidokhiba JIRIBAM district asi Mitai Kuki Naga Muslim Bengali Bisnupriyan chingba tongan ba jati phurup singna pullaga khundaminaba district amani Mitai amasung Kuki jogi marakta phurup ki irang leiba taragasu district asidadi tongan ba jati phurup sing aduna punna nungsisanana laiminarakkhibani atei atopa mafam kaya amada Maitaiga Kuki joga unaba yadaba taragasu jiri kaithel adudadi punna kaithel kaminaduna potchai laiminaba yonminaba tawraga lakhibani JIRIBAM district ta phurup ki irang asibu thuhandanabani haina district administration district police Assam Rifles CSO kaya amagi mihut sing amasung community gi loching sing yauna peace committee semlaga kanna honaraga lakhibani peace committee aduna irang asibu laihandana bagi damakta kanna hotnaringa gi marakta Kuki zona JIRIBAM gi district ta phurup ki irang asi thokhanaba Maitaida kayarak hanna kaihobasu laikhrabani Kuki kulai paiba sing aduna jiri gi Maitai driver ama phukhiba Tamenglong district ki Phaiton village dagi jiri tamna nongmai kapsilakhiba lamtai khunauda leiba Maitai gi dukan amada bom langsinlaga phokai hankhiba lamtai khunauda bom amasung nongmai kapsinchiba monbung cha baganda Maitai ama Kuki kulai paiba sing aduna phajillaga chamluba Phaiton village dagi lengang pokpi taba lambida activa thoraga chatpa Maitai naha amada nongmai kapsilakhiba lamtai thangjigi saroi khangmada laida katpa polam sing chaikhaibana chingba panba yai Kuki jo singna Maitai singda kaihobagi thawong kaya ama leptana chatharaga lakhrabasu peace committee aduna khanna honabadagi JIRIBAM da tongan ba jati phurup sing aduna santi oina hingminaraga lakhibani adubu haujikti Sarat Kumar gi mihat asina maram oiraga JIRIBAM da chauna irang leirakadore THOUDOK asigi matangda JIRIBAM kendragi MLA su oireba usap udilna JIRIBAM asi hanagumna santi oiba mafam ama oihannaba aikhoi khudimmakna honaminasi haina JIRIBAM gi praja khudimmakta appeal tawrakhre mamang chahi gi megi tang ahumdagi Manipur asida thokhiba tamthiraba lan asina maram oiraga nong hek nganba haibadi megi tang marida JIRIBAM da SP gi office Bangalore da phaminaraga semkiba peace committee asina ngasi phawbada chahi ama henba asi JIRIBAM da santi lainaba hotnaraga lakhibani adubu mesi asina maram oiraga JIRIBAM da laibak thiba pamdaba THOUDOK ama thokhiba asina maram oiraga hariba peace committee asi amuk hanna
mapangal henna kanna thabak tawba changi haina JIRIBAM gi MLA na makha tana phongdokhiba laiki JIRIBAM gi THOUDOK asiga mari lainana KSA JIRIBAM na akanma mawongda condemn tarakli makha tana khongjang kaya masu jangsinaba sem sakre haina phongdokhi JIRIBAM gi irang asi bulaksinaba Manipur gi governor na Chief Minister N Birenda pauktak pikre JIRIBAM da masigi matung tarakpada Kuki militant sing aduna JIRIBAM gi police outpost sing forest ki office zauna maitei gi yum kaya ama paktakna mai thakre masigi matungda ahenba state force kaya ama su JIRIBAM da paisinnakhre haukhiba ahingda JIRIBAM gi barak circle gi area da Butangkhal Harinagar Laikoibung amasung lamtai khunauda Kuki khulai paiba sing aduna maitei gi yum ayamba mai thadoklamle masigi matung June gi tang 9 gi ayuk pung 3 rom tabada khulai matik chana paiba Kuki gi lalhoba kaya amana bom yauna maitei lairiba mafam kaya amada haibadi lamtai khunauromda questionduna akanba mawongda khut thuknaki Kuki militant sing aduna mai thaba aduda JIRIMUK police outpost amadi forest ki office kaya ama yauna paumi amagi yum yauna khul mari gi yum pulapna humdraga mangarom mai tharamki ba adu Butangkhal gi maitei khul gi yum ama Harinagar da yum ama Modupur da yum manga lamtai khunau da yum humfu manga pulapna humdraga mangani Haujik Paugi oina district mangagi commando personnel kaya ama JIRIBAM da pasinna khare thungkhe mataw asumna oirakliba JIRIBAM gi irang asina maram oiraga lanjenaраklaba mioi kaya ama relief camp da changjapham lauraga leiri mataw asum tawna JIRIBAM da oirakliba phibam masi Manipur gi lengakna law and order asi ngak pangamdaba amadi intelligence ki fail oibadagi thokpani haiba yai Manipur police ki intelligence ki network asi yamna sonbagumna tawre JIRIBAM district ta Kuki khulai paiba narco terrorist sing aduna landaba horakadore haibasi mangjona karigidamakta khanghaudabano loinana section thorangi thabak matam chana lokhattabagi maram asina karino masi intelligence fail oibagi mayak sianglaba khudam amani misi mina thoklaba yum kai kaya masu tangoi onkraba haujikta mamingtagi oina JIRIBAM da security force kaya ama thajili masi hana mangjona section thorangi thabak kaya amasu lokhatlamgadabani JIRIBAM gi district asi Manipur gi nongchup thangba gateway oiribani aduga karbar gi achouba mafam amachu oiraklibani Kuki narco terrorist sing aduna karbar gi achouba hab ama oiriba more gi border town asi ahan bada naga sing asibu yummai tharga tanthokhi masigi matungda maitei singi yummai tharga tanthorakpadagi masagi mayumda hanjanba ngamdana leiri mataw asumna Kuki singna sathariba lalong kaya asi moregi border town asi makhoi khubam nungda thamgi haibani masiga chap manana Assam amadi Manipur ga phaunariba National Highway 37 Imphal JIRIBAM lambi asi JIRIBAM gi district na gateway oirega leiribani asigumba karbar gi amadi chathok chasin gi maru oiba JIRIBAM district asi maitei loinamak tanthoklaga district asibu makhoi gi khubam nungda thamba yanaba thabak chathabani area domination tawbani mayak siangba kudam oina panba taragadi haujik Churachandpurda Kangpokpida amadi Tengnopal district ki manung chana leiba moregi border town asi maitei amata changma ngamdre micham maitei di laradana chief minister dagi hauraga MLA minister ama phauba changma ngamdana leire maduna Manipur gi lengak sasun gi thabak tawbada masi maming dagi oina tawbaga chap manare asanba miyang amada yenglaga maribak Manipur asibu kanana landarakani kanana Manipur gi apunbagi saktam masibu thugaina bhonarakani haibasi kari amata mangjona khangba ngamdribano security ga mari lainaba intelligence ki kangbuna sau saraga lairiba asi hiram asigi matangdadi una mitangba tana na pangmaga chap manana leire haiba yare masi Manipur gi lengakna aduki matik shwanba mamingtagi oina leiba maribak Manipur asibu nusidaba mioi singna lengak loi oiraga lengak sason tawbagi thokpani haibaga chap manare mataw asum tawna haujik Manipur gi lengak ki intelligence ki fail oibadagi JIRIBAM da thokliba THOUDOK asi sathireba lanasi athuba matamda loishinnaba matik saba security gi forcing thajillaga lamhen tu henba Kuki gi narco terrorist kaya asibu JIRIBAM district tagi sitna na tanthokhinaba lengakna lokhatham thokpa thabak kaya ama lokhatpa chungani masina tungi miengda kanba ngamgani